ꯍꯤꯡꯒꯤ ꯃꯌꯥꯝ ꯒ꯭ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯀꯣꯟꯅ ꯈꯪꯖꯔꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯉꯥꯍꯩ ꯄꯨꯖꯔꯛꯑꯦ ꯉꯥꯍꯩꯗꯣ ꯑꯩꯅ ꯊꯣꯡꯕꯗ ꯈꯤꯇꯪꯗꯤ ꯀꯥꯏꯈ꯭ꯔꯦꯕꯀꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯇꯣꯏꯈ꯭ꯔꯦ ꯋꯥꯔꯧꯕꯤꯔꯅꯨ ꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯂꯩꯔꯦ ꯁꯤꯗ ꯀꯣꯟꯅ ꯂꯩꯔꯦ ꯀꯣꯕꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯀꯣꯟꯅꯁꯤꯕ ꯆꯥꯕ ꯍꯧꯔꯁꯤ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯁꯤ ꯅꯍꯥꯟꯒꯩ ꯊꯣꯡꯕꯗꯤ ꯀꯥꯏꯗꯕꯅꯦꯕ ꯉꯁꯤꯗꯤ ꯀꯥꯏꯔꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯏꯁꯦ ꯑꯂꯨ ꯍꯥꯏꯕꯒꯤꯗꯣ ꯑꯂꯨ
ꯃꯍꯥꯎ ꯐꯖꯅ ꯊꯣꯛꯑꯦ ꯁꯤꯁꯦ ꯑꯩꯅ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕ ꯂꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯅ ꯑꯣꯛ ꯃꯅꯨꯡꯁꯥ ꯇꯧꯖꯦ ꯍꯥꯏꯕꯗꯣ ꯑꯣꯛ ꯃꯅꯨꯡꯁꯥ ꯇꯧꯔ ꯇꯧꯅꯤ ꯑꯗꯣ ꯁꯟ ꯃꯅꯨꯡꯁꯥꯗꯨꯗꯤ ꯑꯩ ꯁꯦꯝꯕꯗꯣ ꯍꯩꯇꯧ ꯃꯥꯟꯗꯕ ꯑꯗꯨꯏꯅꯤ
านเตาคงเป็นเขาอยู่Merde. Sabato le video sai sempre oggi. Potente. Oh, non sa mai più mia. Oh, non sa in togliere tanto. Vabbè.